Bisnupur district ki manung chanba Saiton ki nganukon haina khangnaba mapham amada bom pokhaibada mapham adugi mecham ani asok apan nangkhre khoisaw naraba miyamna mapham adubu ngak senaba thamliba security force ki bunker sing thuaikhre thodo sing ase yupung mangaga minute ni fu amadi mangaga minute yankai mari chalakpa matamda improvised explosive devices IEDs ni chingnaba bom ani pokhairaba matung pung nipalga minute ni fu manga tarakpa matamda ahumlak subu oina kapsilakiba bomna nupi amaga nupa amaga sokibani hairi ELITETV na phangba paw amagi matungina Pokaksau police station gi manung chanba mafam asi lamdam asita thokliba irang namra moiduna kunja sing relief camp ta lenakhiba su yaure masigi sumathakta CRPF personnel singna ngak shenduna leiriba mafam amani amadi thodu asi mafam adugi housingna relief camp ta leiriba nautek kauba mioi amagi yumda plan tawduna thamlamba IED pokhai kibagi kudam sandam sing phangbang amle hairiba IED plan asi kangbai lomdagi changsilapa kuki singna plan tobu oigini haibagi chingnaba lei haiba wafam sing phongdokpaga loinana thodu asi gi matangda thizin humjin ba hokre amadi soklaba sing adu anakpa health center da pusinduna laikanabagi thabak paikat khre haina pawsina makata na hairi Haude lejira pham asi Bisnupur district ki manung sana laiba Saiton gi nganukon haina khangna pham adani haiba pham asi da ngasi ayuk nongalakpa ngayu angan ba pung manga ga nimfu amadi minit yankai helakpa matamda koi yamna chingningai mongda koi IED thanga anirak pokhai ro matung pung nipan khare helakpa matamda amuhanna pokhara kiba bomna koi mafam si khunja sing da so pan thokra matung hauji gasi koi mafam si da tongan ba koi state amri central security forcing cameram laktuna yangsin ba madi mafam si akoi da leiba khunja sing laktuna koi thokriba thodo si matang da karamna thokibano amadi makha taba thodo sing thoknabagi yangsinba khopagi thabak sing sathari mapung oina hariba thodo sigi matangda kari karamna thokiba amadi mafam sigi praja singna kari pami bagi habadu koi myam puna khamina noi ta jama lawinasi manga ga mini nifu khara helakpai manga nifu maton minus is dei hidane first blast matoreba adaida khoi sai di mangje ka bak thoga mang da tari malen khale adaida amukamu khara gi second blast ina pung keno daneba pung taruk taram dai sai da mung blast toreba mi hinge khomja laga lakpaneba laga koina si auraga check taw matam sida koina tawrise pung nipan ga hele nipan ni khare hele exactly khangde nipan khare hele ko matam sida koina si aur ko matam sida mogi reaction je coming operation to wei leramde mafam da spot manak to da mi mani khak leiraga sida coming operation to godo nateba tawriba mi amadi oiba irang asi loina khelaga hallaga action lo ningi matung manau to ya de habdo arigumbe action lo daba taragadi yam fajabasu oiroi akhoi lekai punama hogani khun mayam loi hogani aduga hanu matada asigi lairiba CRP ke masi akoina land ba sumbam pamdre asi thajaba sungai leitre magi 100 meter gi range ta pokhaiba bom je khangde haidi kanan toino khangde ai koi sidai sumaina yamna nungai taba bom pokha bom hai sidi tum kinabani na nungai te aduga mamang da su December gi tang 13 ta amuka torbung am dagi kapsalak kibane ba phose khairom da adumaina irang amuk thokre ngasi amuk sidai sida thoe sida lairiba sipai sina kwai dagi pen da base kaino har kanda abhijit datta haiba nupa amakha asi sina ma sina just salary gi damakta thabak tawba oiba ma se wari watai sabada hana leiramba mayam se sumaina tawdaba ma se akoi su pam dre CRP ni moise ina koi sidai sida hana asi thong leiriba sida IR wang mada IRB leira me som da khara sangsala aga IRB se masing henkala laga thambiu haiba demand se koi tokjare da mamang da soingam da auto driver maitai nupa amakhak one day haijalu bakanda kuki ani thengnaraga magi auto logare kuki sina phone mun gare sibai na singye adagi maitai di sangba sungya yadare si mamang lan khara nem thara aga ne ba thokri se ki se na esidagi khara da ne sakhalaga lairi se kuki laiba lakpa yam laiba ya adagi sing ju loina laibani na sing sida dum moi lai special haibo koi loin urjini kaisu thoidokpa ka hena irang thokpagi kaisu thoidokpa laigini haiba koi tawdemram dikeno koi loin gyan tai ai laminari parja sing koi jati koi laminari singje loin gyan ta banga tun gyan ta da khana tawsida koi gyan ta da sing do warak ngai dam pha ngai dam koi jing tonga security force ki changhela koi mem thok taw hore khana na tori bu soi de putok chrakani da koi parja na pa hana lerami ba koi gi check posting je khara sense tok toksin aduga tauram daba lairam daba famjing da akai people sing laibi bai Saiton ji pgm di tongan ba nak pujle ngaru kon gi prajana pamba jaga da koi deploy ton ngai gi sem sare nai tham
ngasi thokriba thawdo asi mapung oina khoigi hariba Saiton gi khoigi nganukon hariba jaga asidagi sanction khraga tariba kuki kun sing asi khoigi siden changpikot amadi morbung haiba tongan tongan ba morkot ngakpigani morkot haiba kuki khul sing sidagi sanction khraga akoiba maitei khul sing asida koina tari haiba pawdon sing thamlakpaga loina na hariba nganukon hariba mapham asi 2023 third May tholakiba irang maram warakanda mafam asida hana khunda laida duna lairamba maitei praja sing haibadi yamna su yamba nataba yum sumna khaki yum kun lom tabak taba mafam asida khogi lairamba maitei sing lanjina duna IDP oina relief camp sing sangja pham logduna lairakhaba matung asi phawbada haiba mafam asida maitei sing sangba thingduna lakhi aduga makha tarakpada ngasigi hariba sumlaba lebak thiba thawdok asi thokibini haiba mafam sing su phudok pirakpa lairi aduga thawdok asi ga iroina na khogi praja sing mafam sigi maibel sing wari sanaba matamda phanglakpa hairakpagi matung ina makoina hujik pamlibasi mafam asida leiba central security forcing asi mafam asida makhata na lehenba pamdre amadi state forcing laglaga mafam asi ngak senjibo phawba mafam asida gi hallaroi haiba khogi demand kya ga loina na mafam asida changsanduna hujik phawba security forcing ga mungna dan leiri nakana maromdana leiriba security forcing asina imaibel sing asi mafam asidagi makhata na sangsil handabagi amami aduni hujik taribasi aduga tongan ba kogi civil society organization singi mioi sing laktuna mafam asigi thawdok sing yengsan ba yaungna kogi ngasi ayu bom pokhai khiba mafam sing adusu koi Manipur state force ki kogi forensic ki kangbu laktuna mafam asigi akoi bagi film yengsan khiba su laikre makhata na mafam asida pamdaba su thawdok sing thoktana bagi akan ba security force ka loina na khoigi traction thorasing lokhali haba tare maraga sida kendra sigi nganukon hariba Saiton area gi oina kendra gi MLA oiriba kumbi kendra gi MLA sanasam premchandra su mafam sel laktuna leiriba irang sigi film sing yengsilambaga loina na thawdo asiga mari leinaba chenaba khudingmak dandi pinaba akanba warol thamlambaga loina na makhata na thawdo sing thoktanaba amadi mafam sigi praja sing na pamleba demand sing adu phanghanba haibadi security force ti moda state force thama haibasida mahakisu angamba sakti puthoktan honagani haiba famsing thamlamki hiamsigi makhata na kari ahongba lakpagi haibadu myam punna ngai mini khibtari hiamsigi matangda paramjariba visual enam elite news nganukon Saiton